ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ ꯋꯦꯗꯔꯁꯦ ꯉꯥꯅꯨ ꯑꯃ ꯊꯣꯡꯉꯅꯤ ꯁꯂꯥꯠ ꯁꯦꯝꯗꯣꯏꯅꯦ ꯁꯂꯥꯠꯀꯤ ꯊꯕꯤꯁꯦ ꯈꯣꯟꯗꯩ ꯄꯥꯟꯕꯁꯦ ꯍꯦꯛꯑꯅꯤ ꯁꯤ ꯑꯃ ꯍꯦꯛꯑꯒꯦ ꯁꯤꯗꯤ ꯄꯤꯛꯅ ꯂꯩꯔꯦ ꯐꯖ ꯐꯖ ꯄꯥꯜꯂꯦ ꯏꯪꯈꯣꯜꯗꯒꯤ ꯐ꯭ꯔꯦꯁꯅ ꯍꯦꯛꯑꯒ ꯆꯥꯗꯣꯏꯁꯦ ꯐꯖ ꯄꯥꯜꯂꯦ ꯐꯖ ꯄꯥꯜꯂꯦ ꯍꯋꯥꯏ ꯅꯣꯟꯊꯔ ꯅꯣꯟꯊꯔꯒ ꯁ꯭ꯋꯥꯏꯗꯁꯨ ꯂꯩꯔꯦ ꯁꯤꯗꯤ ꯍꯦꯛꯑꯔꯣꯏꯒꯦ ꯉꯁꯥꯏ ꯈꯔꯁꯨ ꯍꯦꯛꯈ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤ ꯃꯔꯤꯗꯨꯅ ꯌꯥꯔꯅꯤ ꯁꯂꯥꯠꯀꯤꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯩꯣ ꯍꯥꯞꯆꯤꯜꯂꯒ ꯌꯥꯝ ꯄꯥꯜꯂꯝꯒꯅꯤ ꯑꯗꯨ ꯄꯥꯜꯂꯦ ꯃꯌꯥꯝ ꯑꯃ ꯕꯦꯔꯣꯠ ꯌꯦꯟꯗꯦꯝ ꯄꯔꯦꯡ ꯂꯩꯔꯦ ꯃꯣꯔꯣꯛ ꯀꯦꯞꯁꯤꯀꯝ ꯍꯦꯛꯑꯔꯣꯏꯒꯦ ꯉꯁꯥꯏ ꯍꯦꯛꯈꯤꯕꯒꯤ ꯌꯥꯝ ꯂꯩꯔꯤꯕꯀꯣ ꯄꯥꯜꯂꯤ ꯃꯌꯥꯝꯁꯦ ꯖꯦꯔꯣ ꯄꯥꯜꯂꯦ ꯁꯤꯡꯖꯨ ꯆꯥ ꯇꯥꯔꯦ ꯑꯝꯇ ꯀꯩꯅꯣꯁꯦ ꯌꯦꯟꯗꯦꯝꯗ ꯁꯤꯡꯖꯨ ꯆꯥ ꯍꯧꯔꯅꯤ ꯃꯅꯨꯡꯗ ꯄꯥꯜꯂꯤ ꯃꯌꯥꯝꯁꯦ
ꯍꯩꯊꯔꯛꯑꯦ ꯅꯣꯡ ꯃꯣꯔꯣꯛ ꯑꯆꯥꯔ ꯃꯆꯦ ꯑꯃꯇꯪ ꯍꯥꯞꯀꯦ ꯃꯆꯦꯁꯦ ꯈꯤꯇꯪ ꯁꯣꯏꯔ ꯍꯥꯞꯈ꯭ꯔꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯂꯣꯏꯔꯦꯀꯣ ꯆꯥꯕ ꯉꯝꯃꯣꯏꯕ ꯋꯦꯗꯔꯁꯤꯒ ꯉꯥꯅꯨꯁꯦ ꯆꯞ ꯆꯥꯔꯦ ꯉꯁꯤ ꯁꯤꯁꯦ ꯀꯪꯅ ꯉꯧꯔꯒ ꯃꯍꯤ ꯍꯥꯞꯈꯤ ꯑꯂꯨꯁꯦ ꯆꯥꯎꯕꯅ ꯃꯨꯟꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯍꯧꯖꯤꯛ ꯍꯥꯞꯆꯜꯍꯧꯔꯒꯦ ꯉꯧꯔꯤꯉꯩꯁꯤꯗ ꯃꯨꯟꯕꯗꯣ ꯕꯣꯕꯣꯕꯣ ꯃꯇꯨꯝ ꯀꯥꯏꯅꯕ ꯑꯁ ꯅꯣꯡ ꯀꯟꯈꯠꯂꯛꯑꯦ ꯀꯪꯅ ꯍꯦꯛꯇ ꯉꯧꯈꯤꯗꯧꯔꯦ ꯃꯤ ꯋꯥꯠꯂꯦ ꯃꯁꯥꯒꯤ ꯃꯍꯤ ꯊꯣꯛꯆꯔꯛꯏ ꯋꯦꯗꯔꯁꯤꯒ ꯆꯞ ꯆꯥꯔꯦ ꯃꯩ ꯃꯨꯠꯈꯤꯗꯧ ꯃꯥꯜꯂꯤꯁꯦ ꯅꯣꯡ ꯈꯨꯆꯨꯁꯦ ꯁꯤꯒ ꯌꯥꯝ ꯆꯥꯟꯅꯔꯦ ꯉꯥꯅꯨ ꯊꯣꯡꯕꯁꯦ ꯆꯥꯛꯇꯨ ꯂꯥꯝꯈꯠꯂꯛꯑꯦ ꯏꯃꯤꯆꯥ ꯁꯤ ꯀꯪꯅ ꯉꯧꯈꯤꯒꯦ ꯃꯁꯥꯒꯤ ꯃꯍꯤ ꯊꯣꯛꯆꯔꯛꯏꯁꯦ ꯑꯁꯤ ꯀꯪꯉꯀꯥꯟꯗ ꯃꯍꯤ ꯍꯥꯞꯆꯤꯟꯈꯤꯕ ꯀꯪꯅ ꯉꯧꯔꯗꯤ ꯍꯥꯎꯕꯅꯤ ꯑꯁ ꯍꯥꯎꯕꯗ ꯂꯣꯏꯔꯅꯤꯌꯦ ꯃꯆꯨ ꯍꯥꯞꯇ꯭ꯔꯤꯀꯣ ꯁꯦ ꯑꯩ ꯀꯪꯅ ꯉꯧꯈꯤꯒꯦ ꯃꯆꯨ ꯍꯥꯞꯆꯟꯒꯦ ꯈꯤꯇꯪ ꯃꯆꯨ ꯍꯥꯞꯆꯜꯂꯗꯤ ꯀꯥꯔꯛꯀꯅꯤ ꯇꯧꯕꯅꯦꯕ ꯊꯨꯝ ꯈꯔ ꯍꯥꯞꯆꯜꯍꯧꯔꯒꯦ ꯉꯧꯔꯤꯉꯩꯁꯤꯗ ꯃꯆꯨ ꯍꯥꯞꯇ꯭ꯔꯤ ꯍꯥꯎꯔꯅꯤ ꯃꯁꯛꯁꯤꯗꯤ ꯅꯥꯞ ꯅꯥꯞ ꯂꯥꯎꯔꯦ ꯃꯍꯤ ꯍꯥꯞꯇ꯭ꯔꯤ ꯏꯁꯥꯅ ꯊꯣꯛꯂꯛꯏꯕ ꯃꯆꯨ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯃꯁꯛꯁꯤꯗꯤ ꯑꯩ ꯍꯩꯖꯤꯜꯂꯅꯤ ꯀꯥꯁꯜꯂꯛꯑꯅꯦꯕꯀꯣ ꯑꯩ ꯃꯍꯤ ꯍꯥꯞꯆꯜꯂꯒꯦ ꯁꯤꯁꯦ ꯃꯆꯨ ꯀꯩꯀꯥ ꯍꯥꯞꯆꯟꯈ꯭ꯔꯦ ꯃꯍꯤꯁꯦ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯁꯧꯍꯜꯂꯒꯦ ꯇꯞ ꯇꯞꯅ ꯃꯍꯤ ꯀꯟꯅ ꯁꯧꯒꯠꯂꯛꯏ ꯍꯤꯟꯖꯥꯡꯁꯦ ꯌꯥꯔꯅꯤ ꯂꯣꯏꯔꯦ ꯉꯥꯅꯨ ꯊꯣꯡꯕ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯕ ꯁꯂꯥꯠ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ